Imehas paudam miyeng tabiri basingbo ahan waktada binitana taram na usabagaloyana kurumzari. Hauzik paudam masigi maroya pau pijari. Akoi jam ibungo alias bungpa thobal kota putholakani tabada kota miyam thomjin kre bungpa bu sibagi serak piu haibagi kholau lau kre. Sanaroi sing taram na opagi tharam pangthokre. Arong khong nauna tawthoknaba lomi singna court ki puning chingsilakli. Loidana Bihar ki Chief Minister ki government thazabagi vote ta mai pakre. Mapong Paulo Birase. Thobal da handa ta thokiba yamna nungai taba thodok amada masana hek pokjaba masa nupibu mapana nupi oibigi ijat mangali haibagi wahouda masa matom ta hu thaklaga sijakibi nupi masa adugi apokpa mara leiba mioi akoijam ibungo alias bungpa ngasi Thobal ki kota puthorakani tabada masing yamlaba maira paibi luk amasung JSC gi mihut singna Thobal ki kota thomjinduna mara leiba mioi sibagi serak piu haina kholau lauduna khongjang changsinkre. Ngasi khongjang adu da saruk yakibi misi asiga mari lena semkiba JSC ko convener akoijam ongbi chitrana phongdorakpada ngasi asi akoijam ibungo alias bungpa hairiba mara leiraba saram chachatpa miyoi asi judicial custody da further remand launabagi court ta puthorakani tabada Manipur da leiriba tongan tongan ba maira paibi lup singi lusing bi amasung JSC gi mihut singna court ta thomjinduna mara leiraba miyoi asi sibagi serak piu haiduna khongjang changsin bani haiba wafam thamlakhi Mana makhatana asigumba yamna tugachaba miyoiba samasta yamna tangna thokpa tabada hangoiba thodok asida January miyoi asigi mathakta athubada lengakna charge sheet thagatuna trial chathagadabani loyana athubada sibagi serak pigidabani haiba wafam thamlakhi loyana asigumba yamna sentiment chokpa thodok asida January miyoi ama court ta puthoknaba honabada security na gari leite haiduna ngasi Thobal gi court ta puthoraktaba haibasi yamna laibak thibani lenga ki leiriba mapi mapa oibasina case asida mateng pangsinduna athuba wayal chathanaba honabiu madugi mahutta thausadana leithokpagi thawang asi pende asigumna tawgadabagi saruk lenga leitabana hena phai haiba wafam phongdorakhi ngasi gi khongjang aduda Manipur nupi samas apunba Manipur kanbalo khunai kanba apunba maira paibilo Thobal ima nongpok lengak lo Thobal kaithen apunba luki ima ibel sing saruk yakhi ngasi court asita puthokane haiduna tawriba akoijam ibungo allies bomba ase magi security ge amasung gari ge khudong chaba leite haiduna ngasi gi asugumlaba Thobal gi court asida puthoraktaba ase akoi hainingai leitana ngasi gi government pairiba sarkar asibo koina ninda tawi mamangda akoi na moina bichar tawanga moidu oitardi akoi gi ima singje da sinabiro haibaju sinabangam asugumlaba thogdo wathok singje matungda taraktana bagi damata akoi na mapu pharchi taw natraga mapunje chuppa adugumlaba life punishment ado pibu Physical activity amadi sports activity yaudna holistic oiba education ama purakpo oithokte Manipur asi India ge sports capital amani haibasi ekhoi punamakna yanaraba wafamni asigumba maram asi leibana international conference asi Manipur University da pangthokpani haina Manipur University ge chancellor Professor P.T. Rupati Rao na phongdokre wafam asi North East Council NEC na sponsor tawduna Manipur University ge Department of Physical Education and Sports Science sinduna ngasidagi hona thasigi kuntaruk phawba chathagadaba international conference ngasi hodopagi tharamda wangang laduna phongdokhibani ngasi hodopagi tharamadda Manipur University gi Vice Chancellor Professor L Lokendra Sri Aniruddha Devi Sports University gi Vice Chancellor JP Barma amadi Manipur University gi School of Education amadi Department of Physical Education gi Head of Department Professor T Inawina mathang sina chief guest president amadi guest honor oina saruk yakhi Manipur University ki Centenary Hall da pangthokpa tharamaduga marilena MU ki Chancellor Professor P. Tirupati Rao namakatana hai sports activity asi school ki level dagi hauduna higher education ki level phawbada
maruoiba machalama oina yahonba changi ngasi ma school college singi mahiroi sina sports activity da kaya thawai lupsindriba si thadokpa matam oire ngasi de university amagi magul lepagi miye ngasi well-being haibo asi lehenbada physical education amadi sports activity maruoiba chauna lei sports activity asi mainstream da pukhatpa mathau tai loyana traditional games sing promote toba changi haina mahana makhatana phongdokhi Tha sigi August 19 dagi 22 phauba Tamil Nadu State Amateur Kickboxing Association na Jawaharlal Nehru Stadium Chennai da pangthokhiba Wako India National Senior and Masters ki trial selection duda Jiribam district ki oina saruk yakhiba sanaroi marina silver medal ani bronze medal ani phanglakpa ngamkhre medal phanglakpa sida Jiribam district kickboxing association asina Jiribam gi lairembi phambakta taramna okre madi harawa phongdokre taramna opagi taramadu da KYC ki advisor L Surendra Kumar Singh KYC ki president M Singlan amadi lairembi phambak nupi maru ki vice president KS Amutombi na chief guest president amadi guest owner sing oina saruk yakhi trial selection da Manipur gi oina tarahumdoi saruk yakhi hairi Pangal nupisina quality education phanglabada da pangal khunai hiram pumbada chakhotpa purakani haiba hiramda Taruk Suba State Level Open Debating Competition lisingani kunithoi ngasi Manipur Press Club da pangthokre All Manipur Muslim Girl Students Union AMMGSU na sinuna pangthokpa debating competition sida puna mahiroi kunmukna saruk yakhibaga loina debating competition sida makok mathang tarakraba mahiroi singda All Manipur Muslim Girls Students Union AMMGSU gi Foundation Day numita mana mathom yentoklagani hairi Matang kaya mamangdagi Scheduled Tribe Demand Committee of Manipur STD CM na Manipur lengakta yellow purup maitai bu Indian Constitution gi makhada ST list ta yawhannaba panduna leiriba thabaksing lengakna ngasi phauba paikhat pidana leiba laibak thibani athuba matamda panduna leiriba thabaksing lengana paikhat pidrabadi akanba khongjang changselagani haina Scheduled Tribe Demand Committee of Manipur STD CM na phongdarakli ngasi ima khunthak hanbigi sanglenda leiba STDCM gi office da pangthokpa pawmising unaba mada STDCM gi general secretary Bogena makhatana hai Manipur lenga ki maikaidagi lokhatpham thokpa khongthang amata lokhatpagi mami udabana khongjang changsinbagi khongthang asi lokhalakpani paliba lenga ta maitai bu tungi mirol gi dama kalhunaba changliba khongjang thausadaba laibak thibani laliba August ki tang 19 amadi 19 da kaisampal amasung thangmai banda leiba mathangchina wakame pham pangthoklagani haina phongdorakpaga loyana Manipur lengana miyamgi ihul khangna thinta bidana thabak paikhat biduna yelhomi maitai bo Scheduled Tribe list ta yahonnaba hona bigadabani haina phongdorakli Manipur government si yamna blood blockade kumba the violence kumba yawdragadi lumna logdabra aibge koida singna bai koina hangninge wangsi hangninge ba ado masida ningseng ba India is democracy chaplai warne aduna yam democratic over yam peaceful way by jangin jariba I yam peaceful way na wakan mi pam dana degi rally chatra peaceful rally chatra miyang ga meeting to organize to na koina government da approach to ba ai thaba si thabak to onthok pi ho haisi make di kai Kaksing Khunau awang lokol gi lopham singda ising piramba arong khong punjin khiba sibu nongna toktho hanaba arong khong gi mapal tangduna lo uriba longmi singna Manipur High Court ta thanga khiba appeal ama hayeng court asna khana gadori ba sida court na longmi sing interest da thabak lokhat piu haina lokol asigi longmi singna court ki puning sing selakli Hiramasiga Marilena Kaksing Khunau da Arong Khong Farmers Welfare Association sinduna longmi singi oina wakat mi phama su pangthokre wakat mi phama da saruk yaramba thingnam nage koba longmi amana low pari chahum hena leiriba Kaksing Khunau awang lokol asi Arong Khong dagi lakpa isingi mapal tangduna leiba lokphamni lokpham asi matamada Pauthok marang kaina puthokpa maphama oiramlagasu kumja lising ani tarawumdoi da kaithel sagani haina hana leiramba Arong Khong phunjilaga nauna taurakhiba khong adudagi lokpham asida ising yorakpa ngamdabana haukiba sahi 9 rom asi ningthina lo uba yadre phibam asidagi lokpham asigi longmisingna phunjinkhiba khonglam asi nauna tawtho hanaba Mari Lenaba Singda direction Pibinaba Manipur High Court da appeal ama chatki Hairiba appeal asigi aroiba wayal asi hayeng chatharagani maramasna hairiba wayal asina
कोर्ट की माइकैदगी लौमीसिंग इंटरेस्ट थबक तौबियु अमदी मणिपुर लेंगाक अमदी सुगनु एसगे एमएलए नसु लौमीसिंग अवाबा सि येंगलगा मथौ ताबा थबकसिंग पाइखतपियु हाइकी ngasi wakai phamatuda arongkhong manganbiganu arongkhongda ising phangalu amadi longmi gi punsi kallu haiba placard kya su sinaki ngasi dagi sehi mapalongdi mamangda singkunong nangkai da badar sagani haiduna lokong ngasi punjin bikhe atong bamaphamda thaidokre thaidokli bamapam asi di wangkatpana ising marik amba phawba sendre lomi sing khamthingna wanare लोमी सिंगी लखोंग हानगुमने इसिंग मरांग काइना चेने नबा हानगी लखोंग दा तोथोक पिदुना प्रजा सिंगी अवाबा कोन बिनबा ऑनरेबल हाई कोर्ट ऑफ मणिपुर ना दी थौजान गाइजरी लोनेना प्रजा सिंगी याइखनबगी दमकता लोक बलेतना ओनजरीबा इरमदम मसीगी ऑनरेबल एमएलए श्री कांगोजम रंजित की पुनिंग सिंगसिनजरी अमरोमदसु नोंग लिखना ताबा मदी महौसादगी लेजरकपा खोंगलम फुंजिनखिबदगी कक्सिंग खुनो अवांग लोकल की लोकफा मयाम बाय इसिंग लेटबना लेक्रक चतुना लेरिबासि कोकनबा लेंगांगना लोकफा मसिदा इसिंग फंगनबा थबक पाइखतपियो हाइना लोकफा मसिगी लौमी सिंगना लेंगा की पुनिंग सिंगसलकली हिरामसिगा मरिलेना लोकफा मसिदा लो उरिबा लौमी कांगबो अमना पाउमी कांगबो अमगा लोयना ngasi लोकफा मसिगी हौजिक ओइरिबा फिबम अमदी हाना लोकफा मसिदा इसिंग जेलम्बा अरोंग खोंगी फिबम सु हकथेंगना येंगमिनाख्रे खोंचादुगा मरिलेना खुमुक चाम सना जावबना अरोंग खोंगी मपाल तांगदना लो उरंबा कक्सिंग खुनोगी अवांग लोकोल असिदा लो परि चहुमरोम हेना लैरी अदुबो हाइरिबा खोंग असि सही खरगी ममांगदगी कक्सिंग खुनो लमखाइदा कैथेल अमा सागनी हाइदुना फुंजिन खिबना मरम ओइरगा लोफम असिदा इसिंग योरokpa ngamdre masigi mathakta houzigasi nong tabagi changsu yamna hanthakhiba maramna lokol asi ising amata leitre maram asida houzik lomi singna thengnariba awaba sigi yenglaga manipur lengak amadi local MLA na miyeng sangbiyu haiki hanagi ipa ne ipugi lokhong am leijirami lokhongji phungibadagi akoi isingji phangdre aduna akoi lokhongse mari leinaba honorable high court na lokhongse अमुक्ता हानगी लोखोंसे हंजिलनबियु लौमीबु नुक्सिबियु सिनि अखोइना हाइजनिंगबसि बिदोंनो सिदिगी हेना हाइनगाइसु लेते मसिदा कना कनिनि येतपदो तहनबिगुनो अखोइ प्रजा लोकपरि चहुमचामरिसे अमुक्ता कनबियु बिष्णुपुर डिस्ट्रिक्ट की कैनौदा लैबा डिस्ट्रिक्ट कॉलेज ऑफ म्यूजिक आर्ट एंड कल्चरल DCOMSC की तरासुबा फाउंडेशन डे की थौरंग असि कैनौ थोंखादा लैबा थोंखोंग कम्युनिटी हॉल दा पांथोखरे ngasi की थरमदुदा एक्स MLA L राधा किशोर मोइरांग कॉलेज के एसोसिएट प्रोफेसर S देवेन सिंह एडवोकेट P प्रेमचंद सिंह हेडमास्टर कैनौ हाई स्कूल A केशव सिंह अमदी रिटायर्ड असिस्टेंट टीचर A सना जाउबा सिंगासु सरुक याखी थरमदुदा कॉलेज असि महिरोई सिंगना मसा मसाना तमलिबा आर्ट एंड कल्चर की तोंगान तोंगान बा हाइथोई सिंथोइबा प्रोग्राम सिंग उतुना थरमदुबु मपुंग फानखी मणिपुर लेंगाकना प्लास्टिक थिंबगी थोखिबो ऑर्डर अमगी मतुंगिना मोरे पुलिस ना सु ngasi मोरे टाउन मनुंगदा हांगलिबा पोचा योलिबा दुकान सिंगदा प्लास्टिक थिंबगी ड्राइव अमा चथाखरे ngasi gi ड्राइव अदुदा दुकान कयादगी प्लास्टिक कया फागत खिबगा लोयना मतुंग अमु हना सिजनदनबा अमदी योंदनबा अवेयरनेस कया सु पीखी डिस्ट्रिक्ट एग्रीकल्चर ऑफिस बिष्णुपुरदा यूरिया हार फंगनबा दरकार लेबा चेचांग सिंह पुदुना कयारक चलबसु बिष्णुपुर की एग्रीकल्चर ऑफिस तगी लापना लेबा मफा अमा ओइरुबना यूरिया हार पिबिद्रे ऑफिस की मनाक नकपदा लेबा लौमी सिंह खक्तदा हार फंगले हाइना वांगुदगी नापत फावबगी मनुंगदा लेबा क्लब ऑर्गेनाइजेशन कुंथ्राना पुनसिलगा सेमखिबा वांगु एंड नापत सराउंडिंग क्लब ऑर्गेनाइजेशन की मनुंगदा यावरिबा चंदोन पोकपी सिंया पात CCYC की सेक्रेटरी निंगथौजम चक्रवर्ती सिंगाना फोंदोखरे वाफामसी वांगु संदंखोंगदा वांगु एंड नापत सराउंडिंग क्लब ऑर्गेनाइजेशन की मेंबर सिंगा पाउमी सिंग उनबा अमदा मागना फोंदोरखिबनी एन चक्रवर्ती ना मखाताना फोंदोखिबदा बिष्णुपुर की एग्रीकल्चर ऑफिस तगी हार बैग अमतंग लौनबा होनबदा निमित 9 हेना संगले अदुगा हारसु लेट्रे हाइना पिबिद्रे बिष्णुपुर डिस्ट्रिक्ट के अरोइबा ngамखै ओइरिबा वांगु नापतगी पैसा तिंगना मतम मांगना चलगा हारसु फंगद्रे एग्रीकल्चर ऑफिस मनाता लेबा लौमी सिंगदगी हार फंगले अदुगी मरम करिगिनो हंगबदा मखोइदी ऑफिस मनाता लेबा ओइबनिना इरांग हौरकनी हाइना पीबनी हाइरे लमलापना लेबा लौमी सिंगी लौमी नतबरा कुंबी एसगी MLA गी माइकैदगी हाना हार खरदी फंगख्रे
aduda phangliba har aduna kendra sigi lomi shingi dakar oiriba har adudi yoba ngamdri agriculture gi mari leinaba official singna thuba matamda urea har phanganbiu haina makhata ki Bisempur dagi numit kya ni numit tarani pani tarani sang chale ba khoi chale ba office da har be ama launa ba hona tam da khoi lupa lising ama chang ya ba adu kamaina khoi hingdu ron har ru phang da ba adu mathak da ari sen have the district agriculture officer is da khoi hanjal chale ba khoi boin have che document loina pui adu document pur go moina har laite ana har pi de ba matam jo khoi da mange paisa jo mange har ju phang de ngasi Jiribam district laiba mahiroi luk mari MSU MSF Desam KSN na Babuparada laiba Kasturba High School chatuna yengsingkre yengsing khongsal ora matungda paumi singuna baduda Desam District Council Jiribam President L Bilakas na hai ngasi yengsing khongsa chatpada school asi awat poza kya thengnare maroina English Mathematics MIL mitai mayek hairiba sing asigi manungda MIL mitai mayek hairiba subject asi anek po oja thamduna lairik takli loidana English subject asigi oja leijaram badusu haukiba sahi asigi megi tang kuntare lisingani kunithoi da Directorate of Education S Manipur gi L Nanda Kumar Singhana transfer order thokra matung asi phauba mahut thabiraktabana maram oiraga mairoi singna mahai mapung phana tamba phangdana leiri masigi matung haukiba me kuntra mathoi lisingani kunithoi da school asigi headmistress na ZEO Jiribam da awat pawaja thabiraknaba ai baserol thakrabasu ngasi phauba miyeng jangbidaba silaibak thibani masigumba thawong sing asina lenga ki mailoi sang singdagi aphaba mairoi puthokpa ngamdabagi achauba khudam amani haijaningi amadi school asi oja mapung phana leitrabadi school asi mutkhadra haibagi mi paiba pokle maramaduna athuba matamda mari lenaba singna miyeng jangbiu loyana concern minister na Jiribam asigi oina nupi khaktagi oiba amatangaraba school asi hingnaba honabada miyeng jangbiu haiduna Jiribam da leiriba mahiroi luk marigi maikaidagi appeal tawrakli concern minister na pawa masigi akakna babiye na machamidina masigi yamna lungna logi re hairaga Jiribam da su nupi macha khaktagi oiba amatang ngairaba Jiribam da amatang ngairaba nupi macha khaktagi oiba adumba school asi mukhidra haibagi pawa marina Mipaya Kongse Mipaya Sugamde Tauriba Mairo Singi Akhtaba Asina Marap Oraga Harbasing Asi Marina Napa Authority Amati Concern Minister na Matam Sari Nasida Minek Jambituna Warubo Azasing Asi Fumatam the Happy Navay Moktasu Happy Navay Bihar Chief Minister Nitish Kumar gi New Grand Alliance Government ngasi Assembly da thajabagi vote longnabada mai pakre BJP di vote thadanabadu da yaukide member chani nifum de leba Bihar Assembly da Nitish Kumar na vote cham humpumari phangki Nitish Kumar gi anoba deputy CM Tejaswi Jadab na haikibada anoba partnership asi historic oiragani vote thadanadringa gi mamang debate tongnari gi manungda BJP gi Tarakeshwar Prasad na haikibada Nitish Kumar gi political irritability manglabani Nitish Kumar na Prime Minister oibagi mangliba mangla naduda karem naduna ngangki ngasigi thajabagi bol longna baduda Deputy Speaker na share lawki thajabagi bol longna dringagi mangoina na RJP gi losingba singi yumda CBI na ra chathaki RJD gi Chief Lalu Prasad Yadav na Union Railway Minister oiringai da Land for Jobs gi wathokta RJD gi losingba sing Sunil Singh Subodha Rai Dr. Fayad Ahmad amasung Asfaq Karim gi yum yauna red adu chathakibani hairi August 9 da Nitish Kumar tam 9 suboina Chief Minister oina wasak lokhibani Uttar Pradesh ki Noida ki sector 9A da sariba Supertech ki illegal twin towers August 9 gi nungthil pung ani makhai tabada thugai gadori explosives na tuna thugai gadabani hairi lisingani taramari da Noida da leiba Resident Welfare Association of Emerald Court Group Housing Society na twin tower adu thugai na bagidama petition ama Allahabad High Court da pisinki Uttar Pradesh Act of 2010 bu violation tawduna twin towers adu sakibani Seni Stories 29 amasung Apex Stories 32 leiba twin tower adu Delhi amasung NCR region da prominent construction company ama oiriba Emerald Court project of Supertech ki patching oina sakibani Kutub Minar dagi hena wangba meter chama wangba twin tower da yum chani payang khaitare lei madugi manung da satruk khakti yon khrabani hairi Allahabad High Court na tower sing adu lising 13 da thugai na ba order taw khrabani
Supreme Court ta appeal tauki lisingani kunmathoi gi August ta Supreme Court na Elaba High Court ki rai adu sagotuna tha ahung manungda masana sangbo sempham puthokuna thugaina ba khangan ki yon khraba yum sing adu gi selpham sing chu handokadabani hai ki thugai dringai da maduda leiba mi lising manga henba adu saphagada mpham da puthokadabani gari lisingani changwa khaksu puthoki gadabani nungthil gi pungani minute 15 dagi nungthil pungani minute 9 phawada Noida Greater Noida Expressway thingani hairi Sanabagi Pauda Yaisa Football Club amadi Kausing Football Club anina sinduna Yaisa Sports Arena Kausing da thariba District Level School Tournament 2022 gi ngasi sanakiba match singi ahanba ground da Padma Ratna English School Kausing B na Kausing Higher Secondary School Kausing B bu panjal ani shinoda thoikre ngasi yani suba ground Iramda Mahikol Langmaidong A na Victoria High School A bu panjal taruk ani da thoiki ahum suba ground na Grace Cotters Academy Kausing A na Martin Grammar School bu panjal ama shinoda Mari suba ground na Kausing Public School A na Padma Ratna English School Kausing C bu panjal ahum amada amadi manga suba ground na Kausing Higher Secondary School A na NB Career bu panjal manga shinoda maithiba piki Hozarabada Marapa Amukana Pijari Akoizam Ibungo alias Bungpa Thobal Kota Putholakani Tabada Kota Miam Thomjin Kray Bungpa bu Sibagi Serak Piu Haibagi Kholau Lau Kray Sanaroi Sing Taramna Opagi Taram Pangtok Kray Arong Kong Nona Tautok Naba Lomi Sing na Court ki Puning Sing Silakli Loidana Bihar ki Chief Minister ki Government Thazabagi Bhota Mai Pa Kray Nasigidi Paudam Pijaba Matang Asda Loisinjare Miyang Tabiri Basingbo Kurumjari